Manipur asibu kaidanabagidamag ipa ipu hangtaktagi thawai kaya kathoktuna ngak senduna thamlamba leibak asibu macha masu oiba aikoina amata oina cheksina amuk leibak asibu ngak pa haibasi tangai fade haina Manipur gi Chief Minister Nongchup Biren na hangdokhre wafam asing asi meidingngu Nara singhagi kangla Western Gate ki mamang da thamba mitam ama maikhum hangdokhi thoram da pangthok kibani Department of Art and Culture na pangthokiba thoram aduda Power and Agriculture Minister Thongam Biswajit Maut amadi RD&PR Minister Maikhum Chan PWD and YAS Minister Govindas Konthozam PHED and CAF and PD Minister El Susindro amadi tongan ba fam puriba Minister kaya amasu thoram adubu saruk yaki thoram aduga mari leinana Chief Minister Nongchup Biren hai British na loi chanduna leiruraba leibak asibu ningkha tamnabagi damak thongna faraba ipa ipu kaya amana charon suron gidamak thawai kathoki maramaduna aikoina makhoi gi tawbiman adubu punsigi kaufade haiki Manipur gi puwari ga sagon aduna laklaba chahi taret khuntakpagi matamda ka manungda hoijinduna morok mai thaduna thongna faraba ipa ipu sing adubu hatkhiba adu macha oibo aikoina kaufade maramaduna Manipur da leiminari ba furup khudingmak nungsi chanana amata oina hingminaduna Manipur gi saktam kaidanaba honaba tangai fade haiki thoram aduga mari leinana Chief Minister gi artist singi tengbang haiba scheme makhada National Award fanglaba singda pigadaba senfamsu yenthokki Tamdugi awardsimbu lamdam sidagi tanthokhiba adu Manarjing Maharaj ki bangai phadma magi mathongna maninjen adu recognize raba kangla ki adugumba ariba ancient konung sigi mamangna khiliba hana khilambadu kitang proportionate oiba watpadagi anuba nakshiriba ki Badasana party ke sarkar sila hena phajam monga chibi miyam lakh matanda hena matamduda somna ki balan kathok ki batawai thak me mayam dugi ninsing ko bamne haibada matik sama lemda ningai woi woi mawda kan sauna phajana sample jebane masida Manipur ki miyam da aina chum bai pai puna wana ngaga thamle ba ka se inda sinai ko yama to ga leminana bai bai punna Nationalism di wakal lamang harakan dari kehiminasi atau dominasi zati primasen amat wena pun eliminasi apa apun say nasi sumba yang history weba nasi Maharaj ki mari murti maikhum aku pergi tahun sudah